ꯍꯥꯟꯅꯒꯤ ꯃꯩꯔꯥꯕ ꯅꯠꯇ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯅꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯗ ꯌꯦꯡꯕꯗ ꯍꯦꯟꯅ ꯆꯨꯁꯤꯟꯅꯩ꯫ ꯃꯟꯖꯨꯒꯤ ꯊꯃꯣꯏꯗꯨꯅꯗꯤ ꯂꯥꯜꯂꯦ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯅꯣꯏꯅ ꯈꯔ ꯂꯥꯛꯑꯒꯅꯦ ꯅꯆꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯁꯦ ꯄꯣꯛꯃꯤꯟꯅꯕꯅ ꯀꯔꯤ, ꯄꯣꯛꯃꯤꯟꯅꯗꯕꯅ ꯀꯔꯤ, ꯈꯦꯠꯅꯕ ꯊꯝꯒꯅꯨꯀꯣ꯫ ꯔꯥꯁꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯁꯨ ꯅꯍꯥꯟ ꯂꯥꯛꯅꯤꯡꯕꯅꯤ, ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯇꯥꯏꯌꯦ, ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯅꯆꯤꯟ ꯅꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯖꯍꯧꯔꯣ꯫ ꯃꯃꯥꯁꯨꯅꯦ ꯅꯪꯒꯤ ꯊꯛꯄ ꯌꯥꯕ ꯀꯔꯤꯅꯣ ꯈꯔꯒ ꯍꯪꯉꯨꯈꯤꯒꯦ, ꯑꯗꯨꯒ ꯂꯩꯔꯝꯒꯦ꯫ ꯏꯃꯧ ꯃꯁꯥ ꯐꯒꯠꯍꯟꯗ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯏꯅꯦ, ꯁꯨꯝ ꯂꯩꯔꯝꯃꯒꯦ꯫ ꯅꯣꯏ ꯆꯦꯁꯦ ꯑꯉꯥꯡꯗꯧꯅ ꯆꯥꯎꯊꯣꯛꯑꯣ ꯌꯥꯗ꯭ꯔꯤꯕꯅꯤ, ꯅꯪꯅ ꯈꯔ ꯊꯦꯝꯃꯝꯃꯨꯀꯣ꯫ ꯏꯇꯩ ꯃꯉꯣꯟꯗ ꯀꯞꯇꯈꯩ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯁꯨ ꯃꯥꯅ ꯑꯗꯨꯝ ꯀꯜꯂ ꯂꯩ꯫ ꯕꯤꯕꯦꯛꯇꯣ ꯑꯥꯔꯀꯦꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ꯫ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯟꯖꯒꯦꯀꯣ꯫ ꯃꯆꯦꯁꯦ ꯌꯥꯅꯕ ꯈꯔ ꯍꯥꯏꯅꯍꯟꯕꯤꯌꯨꯀꯣ ꯃꯅꯥꯎꯄꯤꯗ, ꯑꯗꯨꯒ ꯁꯣꯝꯗꯒꯤꯁꯨ ꯈꯔ ꯉꯥꯏꯕꯤꯌꯨꯀꯣ꯫ ꯑꯩꯒꯤꯗꯤ ꯅꯈꯣꯏ ꯅꯁꯥꯅ ꯌꯥꯅꯔꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯕ ꯅꯠꯇꯦꯗ, ꯑꯗꯣ ꯃꯤꯡꯒꯧꯗꯤ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯑꯣꯜꯂꯒꯦ꯫ ꯁꯤꯗꯤ ꯈꯔ ꯉꯥꯏꯕꯤꯕ ꯇꯥꯔꯦ꯫ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ, ꯑꯩꯁꯨ ꯁꯥꯔ ꯀꯧꯖꯕ ꯇꯥꯔꯦ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯗꯤ꯫ ꯕꯤꯕꯦꯛꯀꯤ ꯍꯣꯡꯂꯤꯕ ꯃꯑꯣꯡꯗꯨꯅ ꯍꯦꯟꯅ ꯃꯊꯃꯣꯏꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯟꯖꯨꯗꯣ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯔꯒ ꯑꯍꯜ ꯌꯥꯎꯔꯤ ꯈꯟꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯆꯦ, ꯅꯍꯥꯟꯗꯤ ꯈꯔ ꯐꯥꯎꯔꯒ ꯀꯃꯥꯏꯅ ꯈꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯝꯃꯤꯅꯣ? ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯗ꯫ ꯆꯦ, ꯑꯩꯒꯤ ꯁꯝꯁꯤꯔꯣ ꯅꯪꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯣ? ꯌꯥꯝꯕꯨꯡꯅ ꯄꯥꯝꯗ꯭ꯔ ꯃꯥꯜꯂꯦ, ꯑꯩ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯁꯪꯖꯤꯜꯂꯕ, ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯕꯗꯨꯗ ꯑꯩꯁꯨ ꯇꯜꯂꯕ꯫ ꯑꯥꯔꯀꯦꯅ ꯅꯪꯅ ꯄꯥꯝꯃꯗꯤ ꯁꯪꯖꯧꯗ, ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯀꯩꯁꯨ ꯊꯤꯔꯔꯣꯏ, ꯉꯥꯡꯃꯜꯂꯤ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕꯗꯣ ꯄꯤꯔꯨꯗꯅ ꯊꯣꯏꯕꯤ꯫ ꯃꯟꯖꯨ ꯋꯥꯈꯜꯗꯅ ꯑꯣꯏꯅꯔꯤꯕ ꯍꯥꯏꯗꯨꯔꯅꯤ ꯃꯥꯒꯤꯁꯦ, ꯏꯃꯥꯡꯗ ꯂꯦꯟꯅꯔꯒꯦ ꯃꯇꯥꯀꯣ꯫ ꯑꯗꯨꯁꯨ ꯃꯥꯟꯗꯦ, ꯌꯥꯝꯕꯨꯡꯗꯤ ꯋꯥ ꯉꯥꯡꯕꯗ ꯏꯀꯣꯏ ꯀꯣꯏꯗꯕꯅꯤ꯫ ꯆꯦ, ꯁꯤꯗ ꯊꯝꯃꯒꯦꯀꯣ, ꯅꯤꯅꯦꯗ ꯈꯣꯛꯍꯜꯂꯒ ꯆꯥꯎꯀꯣ, ꯅꯁꯥ ꯀꯟꯈꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯗ, ꯆꯥꯅꯤꯡꯕꯗꯤ ꯐꯥꯎꯗꯦ꯫ ꯍꯤꯗꯥꯛꯁꯨ ꯑꯀꯟꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩ ꯍꯦꯛꯇ ꯇꯨꯝꯊ ꯂꯩꯔꯝꯃꯤ, ꯃꯈꯣꯏꯅ ꯑꯗꯨꯗ ꯄꯪꯋꯥꯗ ꯋꯥꯖꯕꯅꯤꯗ꯫ ꯑꯗꯨ ꯆꯦ, ꯅꯤꯅꯦꯗꯤ ꯎꯗꯦꯅ? ꯂꯩꯔꯝꯕꯅꯤ, ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯉꯁꯥꯏꯋꯥꯏꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯤ, ꯕꯕꯥꯗꯤ ꯌꯨꯝꯗ ꯍꯜꯂꯨꯈꯤꯒꯦꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯊꯣꯏꯕꯤ, ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯒꯨꯝꯁꯤꯀꯣ꯫ ꯌꯥꯝꯕꯨꯡ, ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯍꯧꯕ꯭ꯔꯣ? ꯑꯥꯔꯀꯦ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ, ꯑꯃꯗꯨꯅ ꯋꯥ ꯉꯥꯡꯈꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯍꯩꯅꯤꯡꯗꯅ ꯊꯕꯛꯄꯨꯗꯤ ꯂꯩꯍꯧꯏ, ꯅꯪꯒꯤ ꯅꯥꯕ ꯍꯪꯉꯨꯁꯦꯅ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯛꯄꯅꯤ꯫ ꯅꯥꯕꯁꯨ ꯐꯕ ꯑꯣꯏꯔꯣꯀꯣ꯫ ꯑꯩꯈꯣꯏ ꯅꯥꯎꯅ ꯌꯥꯝꯕꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯐꯪꯍꯟꯕꯁꯦ ꯑꯩ ꯄꯦꯜꯂꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯄꯤꯅꯤ ꯍꯥꯏꯕꯗꯁꯨ ꯃꯇꯤꯛ ꯆꯥꯏ꯫ ꯑꯗꯣ ꯉꯁꯤ ꯅꯈꯣꯏꯅꯤ ꯁꯨꯔꯤꯉꯩ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯧꯗꯣꯛꯆꯒꯦ꯫ ꯀꯥꯏꯅꯅꯕ ꯋꯥꯐꯝꯗꯤ ꯍꯧꯗꯣꯔꯛꯀꯅꯨꯀꯣ꯫ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯝꯕꯨꯡ, ꯀꯩ ꯍꯥꯏꯒꯦ? ꯌꯥꯝꯕꯨꯡ, ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ, ꯑꯩꯅ ꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯥꯏꯅꯅꯕ ꯁꯤꯟꯒꯗꯕ ꯅꯠꯇꯦ꯫ ꯑꯩ ꯋꯥꯈꯜ ꯆꯥꯝꯃꯔꯛ ꯈꯜꯂꯒ ꯍꯥꯏꯔꯛꯄꯅꯦ, ꯆꯠꯅꯕ ꯆꯠꯅꯗꯕ ꯀꯩꯝꯇ ꯈꯟꯊꯗ꯭ꯔꯦ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯌꯥꯝꯕꯨꯡꯅ ꯀꯩꯅꯥꯗꯥꯟ ꯄꯤꯕꯤꯌꯨ, ꯃꯗꯨꯅ ꯇꯧꯖꯔꯨꯕ ꯄꯥꯞ ꯄꯨꯝꯕ ꯀꯣꯛꯆꯕ ꯑꯣꯏꯖꯒꯦ꯫ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯅꯨꯄꯥꯅ ꯃꯗꯨ ꯇꯧꯕꯕꯨ ꯆꯠꯅꯒꯗ꯭ꯔꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅꯤꯁꯨ ꯉꯁꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯆꯦ, ꯑꯗꯨꯕꯨ ꯅꯤꯅꯦꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯑꯩꯅ ꯉꯁꯥꯏꯅ ꯀꯥꯏꯅꯅꯕ ꯁꯤꯜꯂꯛꯀꯅꯣꯅ ꯍꯥꯏꯖꯍꯧꯕꯗꯨꯅꯤ꯫ ꯅꯈꯣꯏ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯒ ꯅꯈꯣꯏꯗ ꯆꯪꯉꯦꯅ ꯈꯜꯂꯨ, ꯑꯩꯈꯣꯏ ꯏꯀꯨꯕꯣꯛ ꯏꯅꯦꯝꯄꯣꯛꯇ ꯑꯃꯨꯛ ꯂꯥꯟꯅ ꯂꯧꯕꯤꯔꯗꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯝꯐꯥꯁꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯒꯤ ꯃꯥꯕꯨ ꯇꯁꯦꯡꯅ ꯍꯣꯡꯂꯕ ꯖꯥꯠꯂꯅꯦ? ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯅ ꯈꯜꯂꯨꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯁꯛꯁꯤꯗ ꯐꯠꯇꯅ ꯈꯜꯂꯨꯔꯤꯕ? ꯆꯨꯝꯃꯤ, ꯑꯩꯅ ꯁ꯭ꯄꯤꯆ ꯄꯤꯔꯝꯕꯗ ꯇꯥꯅꯤꯡꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯨꯅꯤ꯫ ꯈꯠꯅꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯗꯤ ꯑꯩ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅꯤ꯫ ꯇꯁꯦꯡꯅ ꯃꯥꯁꯤ ꯌꯥꯝꯅ ꯐꯕ ꯑꯉꯥꯡ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩ ꯃꯃꯥꯗ ꯐꯖꯅ ꯍꯥꯏꯖꯒꯦ꯫ ꯀꯩꯒꯤꯁꯨ ꯌꯥꯔꯣꯏꯗꯣꯏꯅꯣ ꯌꯥꯝꯕꯨꯡ? ꯑꯩꯒꯤ ꯀꯩꯅꯥꯗꯥꯟ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯣ? ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯊꯦꯡꯊꯗꯣꯏꯔꯣ? ꯆꯦ, ꯑꯍꯜ ꯃꯁꯦꯜ ꯐꯖꯅ ꯈꯟꯅꯁꯅꯨ, ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯌꯥꯝꯕꯨꯡꯅ ꯍꯣꯏ ꯍꯥꯏꯗꯣꯛꯂꯨꯔꯒ ꯌꯧꯔꯛꯄꯗ ꯏꯔꯥꯡ ꯑꯃꯨꯛ ꯁꯥꯒꯠꯅꯕꯗꯣ ꯑꯉꯥꯡ ꯅꯠꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯒꯤ ꯀꯥꯏꯁꯦ ꯌꯥꯗꯦꯅꯦꯀꯣ, ꯍꯦꯛꯇ ꯀꯟꯈꯠꯅꯗꯅ ꯇꯧꯋꯦꯕ꯫ ꯑꯩ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯑꯒ ꯄꯥꯎ ꯄꯤꯔꯛꯑꯒꯦ, ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ꯫
ꯑꯩꯈꯣꯏ ꯅꯥꯎꯅ ꯑꯩꯒꯤ ꯐꯝꯅꯕ ꯃꯣꯟꯇꯦꯛ ꯄꯨꯊꯣꯛꯀꯗꯕ ꯑꯗꯨ ꯄꯨꯊꯣꯛꯄꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯑꯗꯨ ꯂꯨꯍꯣꯡꯅꯤ ꯍꯥꯏꯔꯤꯁꯦ ꯕꯣꯔ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ ꯂꯩꯗꯅ ꯕꯤꯕꯦꯛ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯍꯥꯏꯅ ꯑꯃꯨꯛ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯃꯟꯖꯨ ꯆꯝꯅ ꯈꯪꯅꯤꯡꯗꯅ ꯍꯪꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯆꯤ ꯀꯣꯠꯂꯤꯕ꯭ꯔꯥ ꯃꯟꯖꯨꯒꯤ ꯃꯐꯝꯗꯗꯤ ꯇꯥꯅ ꯊꯤꯟꯕꯒꯨꯝ ꯐꯥꯎꯔꯤ ꯑꯩ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯐꯅ ꯁꯥꯎꯔꯁꯨ ꯏꯅꯦꯝꯄꯣꯛ ꯑꯣꯏꯗꯧꯕ ꯃꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯎꯕꯗꯁꯨ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯥꯔ ꯀꯦ ꯅꯨꯡꯉꯥꯏꯇꯅ ꯊꯣꯏꯕꯤꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯊꯣꯏꯕꯤ ꯅꯪꯒꯤꯗꯤ ꯂꯨꯅ ꯇꯧꯕꯤꯅꯕ ꯃꯃꯥ ꯂꯩꯇ꯭ꯔꯦꯀꯣ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯁ ꯅꯈꯣꯏ ꯋꯥꯔꯤꯁꯦ ꯐꯤꯕꯝ ꯑꯃꯗ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯍꯛꯆꯥꯡꯁꯨ ꯈꯔ ꯐꯒꯅ ꯎꯏ ꯆꯥꯛ ꯈꯔ ꯌꯥꯝ ꯆꯥꯎꯀꯣꯖꯦ ꯅꯥꯕ ꯍꯦꯟꯖꯤꯟꯍꯟꯕ ꯌꯥꯗꯦꯕ ꯀꯣꯛ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯔꯤꯁꯤꯅꯦ ꯍꯤꯗꯥꯛ ꯃꯌꯥꯝꯁꯤꯒꯤ ꯃꯅꯝꯁꯤꯅ ꯑꯁ ꯑꯩꯅꯦ ꯁꯤꯒꯤ ꯃꯅꯝ ꯃꯌꯥꯝꯁꯤꯗ ꯍꯟꯗꯣꯛꯅꯤꯡꯕ ꯐꯥꯎꯔꯕꯅꯤ ꯑꯗꯨꯅꯅꯤ ꯀꯩꯝꯇ ꯆꯥꯗ꯭ꯔꯤꯁꯦ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩꯔꯨꯕ ꯇꯝꯐꯥ ꯆꯪꯂꯛꯂꯤ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯧꯔꯛꯄ ꯅꯤꯅꯦꯗꯤ ꯑꯁꯣꯝꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯗꯅ ꯏꯃꯧ ꯂꯥꯛꯄꯒ ꯎꯍꯧꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯅꯤꯅꯦ ꯏꯊꯟꯇ ꯂꯥꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯕꯨꯡꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯕ ꯄꯄꯥꯁꯨ ꯃꯃꯥꯒ ꯂꯥꯛꯃꯤꯟꯅꯅꯤꯅ ꯍꯥꯏꯍꯧꯕꯅꯤ ꯏꯕꯨꯡꯉꯣ ꯃꯃꯥ ꯍꯣꯏꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯅꯤ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤ ꯆꯥꯅꯤ ꯑꯩ ꯆꯥ ꯂꯧꯔꯨ ꯆꯣꯔꯣ ꯅꯠꯇ꯭ꯔꯒ ꯀꯣꯐꯤ ꯑꯣꯏꯅ ꯄꯨꯔꯛꯑꯣꯔꯥ ꯑꯥꯔ ꯀꯦ ꯋꯥꯈꯜꯗꯅ ꯁꯤꯌꯥ ꯁꯛꯇꯥꯁꯤꯒ ꯉꯁꯤꯗꯤ ꯏꯕꯨꯡꯉꯣ ꯀꯥꯏꯅꯒ ꯀꯧꯔꯛꯏꯅꯦ ꯅꯍꯥꯟꯗꯤ ꯁꯥꯎꯕꯨ ꯈꯣꯟꯕꯨ ꯀꯟꯕꯨ ꯏꯀꯥꯏꯗ ꯃꯥꯜꯂꯦ ꯑꯩ ꯑꯣꯏꯔꯝꯃꯗꯤ ꯊꯦꯡꯅꯗꯅꯕ ꯆꯦꯜꯂꯅꯤ ꯉꯁꯥꯏꯅ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯀꯥꯏꯅꯒ ꯅꯧꯊꯔꯒ ꯌꯥꯝꯕꯣꯡ ꯅꯤꯅꯦꯅ ꯀꯩ ꯊꯛꯀꯗꯣꯏꯅꯣꯅ ꯍꯪꯉꯤꯌꯦ ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯥ ꯊꯛꯄꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯩꯅꯖꯗꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯏꯆꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯗꯤ ꯅꯈꯣꯏ ꯇꯣꯏꯅ ꯂꯥꯛꯄꯤꯌꯨꯀꯣ ꯃꯤꯔꯣꯜ ꯂꯩꯖꯗꯕ ꯍꯥꯏꯁꯦ ꯋꯥꯏꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯌꯧꯅ ꯈꯪꯗꯅ ꯍꯩꯔꯛꯄꯗ ꯑꯣ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯪꯉꯗꯤ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯦꯗꯣ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯥꯁꯦ ꯃꯄꯥꯜ ꯀꯌా ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯩꯅ ꯂꯥꯛꯄꯁꯨ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩꯕꯅꯤꯅ ꯋꯥꯈꯜ ꯂꯥꯟꯅ ꯍꯦꯛꯇ ꯈꯟꯈꯤꯗꯣꯏꯅꯤ ꯍꯣꯏ ꯇꯉꯥꯏ ꯐꯗ꯭ꯔꯒꯕꯨꯗꯤ ꯑꯩ ꯗ꯭ꯔꯥꯏꯚꯔ ꯊꯥꯔꯛꯄ꯭ꯔꯥ ꯑꯇꯣꯞꯄ ꯑꯉꯥꯡ ꯊꯥꯔꯛꯄ꯭ꯔꯥ ꯑꯃ ꯇꯧꯔꯒꯦ ꯌꯥꯔꯅꯤꯗ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯏꯕꯨꯡꯉꯣ ꯃꯟꯖꯨ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯒꯤ ꯔꯤꯄꯣꯔꯠꯇ ꯀꯩ ꯍꯥꯏꯔꯛꯀꯦ ꯕꯕꯥꯁꯨ ꯍꯪꯕꯗ ꯑꯗꯨꯝ ꯈꯨꯝꯂꯝꯗ꯭ꯔꯦ ꯑꯥꯔ ꯀꯦ ꯋꯥꯈꯜꯗꯅ ꯑꯣꯟꯊꯣꯛꯅꯔꯁꯤ ꯌꯥꯎꯔꯣꯏꯗꯧꯔꯤꯗ ꯈꯔ ꯉꯟꯅ ꯍꯜꯍꯧꯕꯅ ꯐꯔꯗ꯭ꯔꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯄꯨꯔꯒ ꯅꯠꯇ꯭ꯔꯗꯤ ꯅꯥꯀꯣꯡ ꯏ ꯇꯥꯒꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯑꯩꯅ ꯇꯥꯔꯒ ꯅꯨꯡꯁꯤꯕ ꯐꯥꯎꯔꯅꯤ ꯀꯥꯏꯅ ꯈꯜꯂꯤ ꯃꯥꯜꯂꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯨ ꯂꯩꯍꯧꯔꯤ ꯍꯣꯔꯦꯟꯗꯤ CM ꯌꯥꯎꯕ ꯃꯤꯇꯤꯡ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯆꯠꯄꯤꯕ ꯇꯥꯔꯦꯅ ꯋꯥꯔꯧꯕꯤ ꯌꯥꯗꯦꯀꯣ ꯏꯅꯦ ꯍꯥꯏꯅ ꯀꯧꯖꯒꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯀꯧꯕꯁꯨ ꯇꯥꯖꯔꯤ ꯏꯅꯦ ꯑꯩꯈꯣꯏ ꯈꯔ ꯍꯟꯖꯔꯝꯃꯒꯦ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯍꯧꯏ ꯃꯥ ꯃꯊꯟꯇ ꯊꯝꯃꯝꯕꯁꯨ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯊꯣꯏꯕꯤꯁꯅ ꯇꯞꯅ ꯁꯣꯜꯂꯤ ꯃꯤꯅ ꯀꯩ ꯈꯜꯂꯝꯗꯣꯏꯅꯣ ꯃꯥꯏ ꯈ꯭ꯋꯥꯏꯁꯤꯕꯣ ꯑꯗꯨꯁꯨ ꯑꯍꯜꯁꯤꯗ ꯐꯔꯦ ꯊꯕꯛꯅ ꯃꯔꯨꯅꯤ ꯏꯟꯊꯤꯖꯅ ꯊꯤꯟꯕꯤꯔꯝ ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯕ ꯇꯥꯔꯦ ꯑꯥꯔ ꯀꯦ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯊꯥꯗꯣꯛꯄ ꯀꯥꯏꯗꯦ ꯍꯥꯏꯅ ꯒꯥꯔꯤ ꯃꯈꯣꯡ ꯐꯥꯎꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯃꯈꯨꯠ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯄꯨꯈꯤ ꯑꯩ ꯃꯈꯣꯏ ꯎꯕꯒ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯅ ꯄꯟꯈ꯭ꯔꯕꯅꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯈꯣꯏ ꯎꯔꯒ ꯑꯩꯒꯤ ꯑꯋꯥꯕ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯗꯨꯕꯨ ꯏꯅꯥꯎꯄꯤꯅꯤ ꯃꯥꯅ ꯅꯨꯡꯉꯥꯏꯖꯈꯤꯕꯗꯨ ꯌꯦꯡꯕ ꯄꯥꯝꯃꯤ ꯕꯦꯝꯃ ꯅꯪ ꯇꯁꯦꯡꯅ ꯂꯨꯍꯣꯡꯂꯒꯦ ꯂꯦꯞꯄꯕ꯭ꯔꯣ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯏꯃꯥ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯃꯨꯛ ꯂꯩꯔꯤꯕ꯭ꯔꯣ ꯃꯤꯒꯤꯗꯤ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯑꯩꯅ ꯐꯠꯂꯨꯗꯕꯗꯅ ꯏꯇꯣꯝ ꯇꯥꯍꯧꯕꯅꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯇꯣꯛꯑꯣꯕ ꯃꯁꯤꯅ ꯀꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯔꯛꯀꯗꯣꯏꯅꯣ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯃꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯇꯝ ꯑꯩ ꯅꯧꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝꯕꯨꯡ ꯅꯧꯅ ꯊꯦꯡꯅꯔꯅꯤ ꯍꯥꯟꯅꯒꯨꯝ ꯑꯩꯅ ꯁꯣꯏꯈꯤꯕ ꯃꯌꯥꯝꯗꯨꯁꯨ ꯁꯦꯝꯗꯣꯛꯄ ꯉꯝꯃꯅꯤ ꯍꯪꯒꯠꯄ ꯌꯥꯔꯔꯣꯏꯅꯦꯍꯦ ꯏꯃꯥ ꯑꯩ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯈꯤꯕ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯌꯥꯝꯕꯨꯡꯅ ꯌꯦꯠꯀ ꯌꯦꯠꯄꯗꯣ ꯌꯥꯝ ꯐꯖꯗꯧ ꯃꯥꯜꯂꯤ ꯃꯥꯗꯤ ꯋꯥꯡ ꯆꯥꯎꯕꯅꯤ ꯇꯣꯛꯂꯨꯕ ꯏꯃꯥꯒꯤ ꯕꯦꯝꯃ ꯃꯈꯥꯗꯅ ꯌꯥꯝꯕꯣꯡ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯏꯗꯣꯏꯅꯣ ꯑꯩ ꯈꯨꯠꯁꯦ ꯅꯪ ꯑꯃꯨꯛ ꯄꯥꯏꯔꯛꯑꯒꯦ ꯍꯥꯏꯔꯣ ꯑꯩ ꯈꯨꯠꯇ ꯅꯨꯄꯤꯅ ꯉꯝꯕ ꯇꯥꯍꯟꯒꯅꯨ ꯃꯤꯃꯥꯡꯗꯗꯤ ꯑꯩꯅ ꯁꯨꯝ ꯉꯝꯖꯒꯤꯕ ꯃꯌꯥꯝꯒꯤ ꯏꯟꯖꯤꯅꯤꯌꯔ ꯁꯥꯍꯤꯕꯅꯤ ꯑꯗꯨꯅ ꯕꯦꯕꯥꯔ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯏꯁꯤꯡ ꯂꯤꯠꯇꯦꯍꯦ ꯑꯋꯣꯏꯕ ꯏꯁꯤꯡꯗꯕꯨ ꯀꯅꯥꯅ ꯂꯤꯠꯅꯒꯦ ꯌꯥꯔꯗꯤ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯤꯠꯄꯤꯒꯅꯤ
ꯑꯣꯏꯁꯨ ꯑꯣꯏꯗꯅ ꯀꯥꯟꯗꯦꯁꯦ ꯉꯁꯤꯗꯤ ꯀꯣꯏ ꯆꯠꯁꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯗꯨꯒꯅꯦ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯖꯒꯦ ꯉꯁꯤꯗꯤ ꯑꯦ ꯀꯩꯒꯤ ꯊꯕꯛ ꯆꯤꯜꯂꯦꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯅꯉꯣꯟꯗ ꯍꯦꯟꯅ ꯆꯤꯟꯕ ꯊꯕꯛꯁꯦ ꯀꯩꯃꯨꯛ ꯂꯩꯔꯨꯅꯤ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯕ ꯃꯈꯣꯏ ꯋꯥꯔꯤꯗꯣ ꯑꯗꯨꯒꯤꯅꯤ ꯅꯥꯀꯣꯡꯒ ꯏ ꯇꯥꯒꯦ ꯇꯧꯔꯛꯄ ꯌꯥꯝꯕ ꯏꯕꯨꯡꯉꯣ ꯀꯥꯏꯅꯒ ꯉꯁꯤꯗꯤ ꯅꯧꯊꯔꯛꯏꯗꯣ ꯎꯗ꯭ꯔꯣ ꯍꯥꯟꯅ ꯑꯩꯕꯨ ꯃꯀꯣꯛ ꯆꯥꯛꯏ ꯍꯥꯏꯅ ꯑꯅꯤ ꯆꯪꯗꯅ ꯍꯥꯏꯔꯝꯃꯤꯅꯤ ꯑꯗꯨ ꯅꯤꯡꯁꯤꯡꯉꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ ꯑꯩꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯏꯁꯥꯅ ꯏꯁꯥ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯁꯤꯅ ꯅꯪꯒꯤ ꯅꯪꯁꯤꯅ ꯑꯩꯒꯤ 이완이 오너러분 아두나네 아이디 이사세 안 농시적하자니 와항왕 고해리 타무이는 능부디 농시제이 와크는 능부디 간절히 세스 막하가 설거로 아두웨라디 에이세 삭바야 마이가 하락도이자니나 야래 юм다 템비요 보자 기세미 어묵 지인기 하이러 아이 기세이고 어두마디야 ꯀꯩꯒꯤꯅꯣ ꯀꯤꯒꯅꯣ ꯑꯆꯥꯄꯣꯠ ꯆꯥꯁꯦ ꯍꯥꯏꯕꯅꯤ ꯑꯅꯤꯔꯛ ꯆꯦꯜꯂ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯃꯌꯥꯝꯅ ꯈꯪꯅꯔꯕꯅꯤ ꯃꯁꯤꯗ ꯀꯣꯛ ꯁꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯌꯥꯔꯦꯁꯦ ꯌꯥꯝꯕ ꯒꯥꯔꯤꯗ ꯀꯥꯈꯠꯂꯁꯤ ꯍꯣꯏ ꯀꯥꯔꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗꯅ ꯁꯨꯆꯤꯅ ꯍꯣꯏ ꯄꯤꯕꯨꯗꯤ ꯄꯤꯔꯛꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯃꯥꯅ ꯍꯪꯉꯛꯑꯗꯤ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯅꯪꯕꯣ ꯑꯩ ꯁꯥꯎꯗꯅꯕ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯃꯥꯅ ꯌꯥꯝꯕꯪꯒ ꯆꯦꯜꯂꯤ ꯄꯥꯎ ꯇꯥꯕꯗ ꯑꯩ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯁꯨꯆꯤꯅ ꯅꯝꯕꯔ ꯄꯤꯗꯧꯕ ꯀꯤꯖꯔꯤꯅ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯑꯃꯨꯛ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯛꯇꯅ ꯀꯩꯅꯥ ꯐꯥꯕ ꯂꯥꯛꯑꯦ ꯀꯥꯏꯅꯒ ꯃꯌꯥꯝꯅ ꯋꯥ ꯉꯥꯡꯅꯕꯗꯣ ꯔꯥꯖꯅ ꯑꯁ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯣꯏꯌꯦ ꯑꯩꯅ ꯇꯥꯈꯤꯕ ꯄꯤꯗꯣ ꯅꯨꯡꯉꯥꯏꯕꯒꯤꯅꯤ ꯃꯥꯅ ꯑꯗꯨ ꯄꯥꯝꯖꯅ ꯆꯠꯆꯈ꯭ꯔꯕꯗꯨꯗ ꯑꯩꯅ ꯀꯩꯒꯤ ꯐꯥꯗꯣꯏꯅꯣ ꯍꯥꯏꯖꯗꯣꯏꯅꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯕꯥꯔꯇꯣꯟꯗꯣ ꯀꯅꯥꯝꯇ ꯅꯦꯛꯑꯅꯨ ꯑꯩ ꯑꯣꯏꯅ ꯆꯠꯆꯒꯦꯅ ꯑꯦ ꯅꯕꯥꯅꯤꯕꯨ ꯀꯅꯥꯅ ꯍꯟꯒꯦ ꯊꯥꯗ ꯃꯥꯅ ꯍꯟꯕꯅꯤ ꯏꯆꯦ ꯑꯣꯏꯅ ꯈꯟ ꯇꯥꯕꯅꯤ ꯑꯃꯔꯣꯝꯗ ꯌꯥꯝꯕꯨꯡꯗꯤ ꯑꯍꯜ ꯑꯣꯏꯖꯔꯦ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯕꯁꯨ ꯌꯥꯏꯗ ꯅꯠꯇ꯭ꯔꯒ ꯌꯨꯝ ꯄꯥꯟꯈꯤꯗꯕ ꯑꯃ ꯑꯩꯒꯤꯗꯤ ꯃꯥꯅ ꯑꯍꯥꯟꯕꯁꯨ ꯑꯔꯣꯏꯕꯁꯨ ꯑꯁ ꯔꯥꯖ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂ ꯃꯥꯜꯂꯦ ꯑꯩ ꯈꯟꯗꯦꯗ ꯁꯣꯝꯗꯅ ꯑꯣꯐꯤꯁꯇ ꯂꯩꯔꯦ ꯃꯥꯒꯤ ꯋꯥꯈꯜ ꯌꯨꯝꯗ ꯂꯩꯔꯦ ꯀꯣꯏꯕ ꯆꯠꯂꯦ ꯃꯥꯒꯤ ꯃꯥ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯃꯔꯣꯝꯗꯗꯤ ꯃꯩꯔꯥꯕꯁꯤ ꯃꯤꯅꯒꯗꯤ ꯉꯥꯎꯔꯦ ꯀꯥꯏꯅ ꯈꯜꯂꯝꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯉꯥꯎꯔꯦ ꯀꯣꯛ ꯆꯥꯛꯑꯦꯅ ꯍꯥꯏꯔꯁꯨ ꯃꯥ ꯁꯨꯛ ꯁꯥꯎ ꯍꯦꯛ ꯁꯥꯎꯔꯔꯣꯏ ꯐꯥꯏꯜꯗꯨ ꯌꯦꯡꯂꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯁꯤꯕꯨ ꯀꯅꯥꯅ ꯌꯥꯔꯅꯤ ꯈꯟꯗꯅ ꯊꯥꯒꯠꯂꯛꯏꯅꯣ ꯑꯩꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯟꯅꯒ ꯑꯣꯏꯔꯝꯃꯗꯤ ꯈꯪꯗꯧꯅꯤ ꯑꯩꯒꯤ ꯁꯛꯇ꯭ꯔꯗꯣ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯁ꯭ꯃꯥꯏꯂꯤꯡ ꯐꯦꯁꯇꯗ ꯂꯩ ꯃꯄꯥꯜꯗ ꯊꯣꯔꯛꯑꯒ ꯐꯥꯏꯜꯁꯤꯗꯤ ꯑꯝꯇ ꯌꯥꯔꯔꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯑꯃꯨꯛꯀ ꯆꯦꯛ ꯐꯖꯅ ꯇꯧꯔ ꯊꯥꯖꯤꯜꯂꯛꯅꯕ ꯍꯥꯏꯀꯣ ꯅꯈꯣꯏꯅꯅꯦ ꯑꯩ ꯁꯥꯎꯅꯕ ꯇꯧꯔꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕ ꯑꯩꯅꯤꯀꯣ ꯁꯔ ꯑꯅꯤꯃꯛꯔꯥ ꯑꯅꯤꯃꯛꯁꯤꯅꯤ ꯌꯦꯡꯁꯤꯟꯕꯤꯌꯣꯅ ꯍꯥꯏꯀꯣ ꯊꯕꯛ ꯃꯐꯝꯗ ꯑꯩꯗꯣ ꯆꯠꯅꯕ ꯈꯔ ꯍꯥꯏꯌꯨ ꯑꯩ ꯆꯠꯅꯤꯡꯕ ꯐꯥꯎꯗꯦꯕ ꯏꯁꯥꯁꯦ ꯂꯨꯍꯣꯡꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯒꯦ ꯁꯔ ꯀꯧꯅꯨꯗ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯝ ꯂꯩꯕꯁꯨ ꯅꯠꯇꯦ ꯇꯥꯗ ꯂꯨꯍꯣꯡꯕꯁꯦ ꯍꯌꯦꯡ ꯆꯠꯂꯒ ꯂꯦꯞꯄꯨꯔꯅꯤ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯃꯇꯝ ꯇꯦꯟꯁꯤꯟꯕ ꯄꯥꯝꯂꯕꯅꯤ ꯃꯤꯒ ꯂꯩꯇ꯭ꯔꯦ ꯕꯥꯔꯇꯣꯟ ꯆꯠꯄꯗꯨꯗꯤ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦꯀꯣ ꯑꯌꯥꯝꯕ ꯃꯐꯝꯗꯤ ꯑꯩꯁꯨ ꯈꯪꯖꯩ ꯑꯩꯒꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯖꯣꯏꯟ ꯇꯧꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯀꯣ ꯀꯨꯏꯔꯦꯅꯦ ꯏꯆꯜꯗꯨꯗꯤ ꯀꯔꯝ ꯂꯦꯜꯂꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯊꯕꯛ ꯑꯃ ꯇꯧꯋꯦꯅ ꯇꯥꯈꯤꯕꯅꯤ ꯏꯕꯨꯡꯉꯣ ꯃꯅꯦꯝꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ ꯃꯈꯣꯏ ꯌꯨꯝꯗ ꯂꯩꯕꯅꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯄꯣꯁ ꯑꯣꯐꯤꯁꯇ ꯌꯥꯝ ꯆꯥꯎꯕ ꯅꯠꯇ꯭ꯔꯁꯨ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯈꯔ ꯁꯥꯐꯩ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯃꯊꯥ ꯁꯥꯔꯝꯅꯤꯗ ꯑꯥꯔ ꯀꯦ ꯅꯥꯀꯟꯒꯤ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯁꯤ ꯇꯥꯗ ꯐꯥꯜꯒ ꯌꯦꯡꯐꯝ ꯈꯪꯗꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩꯅ ꯊꯣꯛꯄ ꯁꯣꯏ ꯇꯧꯁꯤꯟꯈꯤꯗ꯭ꯔꯅ ꯄꯥꯈꯠꯂꯦ ꯏꯁꯥꯁꯦ ꯐꯥꯊꯕ ꯉꯝꯖꯗ꯭ꯔꯦ ꯃꯤ ꯂꯥꯛꯑꯒ ꯐꯖꯒꯗ꯭ꯔꯅꯦ ꯂꯥꯛꯆꯁꯅꯨꯗ ꯀꯩꯗꯧꯋꯦꯒꯦ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛ ꯅꯠꯇꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦꯁꯨ ꯍꯥꯏꯖꯁꯅꯨ ꯃꯁꯤꯅꯕꯨ ꯍꯦꯟꯅ ꯐꯩ ꯅꯍꯥꯟꯈꯩꯗꯤ ꯈꯪꯉꯨꯗꯦ ꯑꯣꯐꯤꯁꯁꯤ ꯊꯥꯖꯗꯅ ꯌꯥꯝ ꯆꯤꯛꯑꯝꯃꯤꯅꯤ ꯑꯍꯥꯟꯕ ꯂꯥꯛꯄꯒ ꯍꯥꯏꯔꯗꯤ ꯏꯆꯥꯅ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤꯅꯦ ꯑꯑꯣꯟꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯍꯥꯟꯅꯗꯤꯅꯦ ꯑꯉꯥꯡꯕ ꯆꯥꯎꯖꯩ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤꯗꯣ ꯂꯥꯛꯂꯤꯕ ꯃꯤꯁꯨ ꯑꯗꯩꯗꯤ ꯁꯣꯝ ꯋꯥꯡꯃꯗ ꯂꯩꯔꯝꯕ ꯃꯤꯁꯨ ꯇꯥꯗꯕ ꯑꯗꯨꯅꯅꯤ ꯃꯌꯥꯝꯗꯨꯗꯒꯤ ꯑꯩꯅ ꯈꯔ ꯍꯦꯟꯖꯤꯟꯕ ꯍꯥꯏꯇꯥꯔꯦ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯈꯠꯅꯕꯗ ꯋꯥꯔꯤ ꯑꯣꯏꯗꯣꯏꯅꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯂꯩꯕꯥꯛ ꯀꯨꯝꯍꯩ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯅ ꯇꯥꯖꯩ ꯑꯁꯣꯝꯗ ꯁꯔ ꯅꯟꯗꯣꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯕꯗ ꯇꯥꯔꯛꯄꯅꯤ ꯃꯊꯪ
ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯆꯥꯒꯤꯕꯨ ꯀꯔꯤꯒꯤꯁꯨ ꯆꯥꯎꯅ ꯍꯣꯡꯗꯅꯤꯒꯦ ꯌꯥꯝꯗꯤ ꯐꯕ ꯃꯤꯁꯛꯅꯤ ꯁꯥꯔꯗꯣ ꯅꯣꯡꯃꯇ ꯅꯨꯄꯤꯒꯁꯨ ꯆꯒꯠ ꯆꯒꯠ ꯇꯧꯗꯦ ꯑꯩꯒꯤꯁꯦ ꯏꯕꯨꯡꯉꯣ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨꯀꯣ ꯃꯌꯥꯝꯗꯤ ꯂꯩꯗꯅ ꯄꯩꯁꯥ ꯄꯥꯏꯔꯦꯅ ꯖꯥꯠ ꯖꯥꯠ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯃꯃꯥꯒꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯈꯪꯅꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯥꯕꯨꯡꯒꯤ ꯊꯕꯛꯀꯤ ꯃꯥꯏ ꯄꯥꯛꯅꯕ ꯃꯃꯥꯅ ꯌꯥꯝ ꯍꯣꯠꯅꯕꯤꯈꯤꯅ ꯍꯥꯏ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯍꯣꯏ ꯃꯇꯝꯗꯨꯗ ꯇꯝꯕꯕꯨꯗꯤ ꯇꯝꯂꯛꯄ ꯄꯥꯕꯨꯡꯗꯧꯅ ꯀꯣꯛ ꯋꯥꯡꯕꯗꯤ ꯅꯠꯇꯕ ꯑꯧ ꯊꯕꯛ ꯇꯧꯔꯝꯃꯦꯅ ꯇꯥꯏꯅꯦ ꯇꯧꯔꯝꯃꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯤꯛꯄ ꯆꯥꯎꯕ ꯇꯣꯛꯑꯒ ꯃꯃꯥꯒꯤ ꯃꯇꯦꯡꯅ ꯄꯥꯕꯨꯡ ꯃꯅꯤꯡ ꯇꯝꯅ ꯂꯥꯏꯔꯤꯛ ꯇꯝꯈꯤꯕꯅꯦ ꯍꯥꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯆꯔꯥ 2 ꯁꯨꯅ ꯆꯥꯔꯛꯄ ꯅꯠꯇꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯑꯦꯅ ꯍꯥꯏꯕꯅꯤ ꯍꯣꯠꯅꯕ ꯃꯤꯒꯤ ꯃꯃꯜ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯕ ꯃꯤꯅ ꯅꯨꯡꯉꯥꯏꯕ ꯈꯪꯂꯛꯄꯁꯦ ꯃꯁꯥꯗ ꯋꯥꯔꯤꯕꯣꯏꯗ ꯅꯤꯡꯖꯩ ꯍꯥꯏꯅꯦ ꯑꯗꯣ ꯗꯥꯗ ꯃꯤꯒꯤꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅ ꯋꯥꯈꯜꯁꯤ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏ ꯍꯥꯟꯅꯗꯤ ꯃꯤꯅ ꯑꯩ ꯎꯕꯗ ꯇꯤꯟ ꯁꯤꯠꯅꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯂꯩꯔꯝꯗ꯭ꯔꯗꯤ ꯍꯥꯟꯅꯒꯨꯝꯕ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯀꯣ ꯗꯥꯗ ꯑꯗꯨꯁꯨ ꯈꯪꯖꯩ ꯃꯤꯅꯗꯤ ꯏꯆꯥꯗꯒꯤ ꯏꯕꯦꯝꯃꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯁꯣꯟꯕꯤꯅꯦ ꯑꯩꯅꯁꯨ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯗꯤ ꯍꯥꯟꯅꯒꯤ ꯏꯁꯧ ꯂꯥꯡꯕꯤꯗꯣ ꯀꯩꯗꯧꯔꯦ ꯗꯥꯗ ꯋꯥꯆꯞ ꯂꯦꯞꯄꯗꯤ ꯑꯩ ꯀꯩꯁꯨ ꯁꯥꯎꯖꯔꯣꯏꯀꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯃꯥꯒ ꯃꯔꯤ ꯃꯇꯥ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯀꯨꯏꯔꯒ ꯑꯩ ꯑꯉꯥꯡ ꯑꯣꯟꯊꯣꯔꯛꯑꯦ ꯗꯥꯗ ꯄꯨꯔꯥ ꯑꯣꯏꯅ ꯑꯣꯟꯕꯅꯤꯗ ꯆꯨꯝꯃꯤ ꯃꯔꯤ ꯃꯇꯥꯅꯤ ꯏꯇꯩꯃ ꯀꯧꯗꯣꯏꯅꯤ ꯏꯀꯥꯏꯕꯗꯤ ꯐꯥꯎꯗ꯭ꯔꯦꯗ ꯍꯦꯟꯅ ꯑꯗꯨꯝ ꯀꯧꯅꯤꯡꯉꯤ ꯃꯤꯅꯗꯤ ꯎꯁꯤꯠꯇꯦ ꯈꯟꯈꯤꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏ ꯌꯦꯡꯗꯨꯝ ꯌꯦꯡꯅꯤꯡꯉꯤꯅꯦ ꯑꯗꯨꯗꯤ ꯔꯥꯖꯇꯣ ꯇꯥꯟꯖꯥꯗꯨꯗ ꯏꯐꯤꯡ ꯐꯤꯡꯅ ꯆꯪꯂꯛꯂꯤ ꯃꯥꯏꯊꯣꯡ ꯏꯃꯛꯀ ꯃꯛꯁꯤꯟꯕꯗꯨꯗ ꯃꯩꯔꯥꯕꯗꯤ ꯃꯁꯥꯗꯨ ꯂꯩꯇꯥꯗꯦ ꯀꯔꯤ ꯊꯣꯛꯂꯕ ꯖꯥꯠꯅꯣ ꯈꯟꯗꯨꯅ ꯗꯥꯗꯥ ꯑꯩ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯍꯣꯏ ꯐꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯌꯥꯝꯕꯣ ꯑꯣ ꯊꯕꯛꯀꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯂꯥꯛꯑꯣ ꯀꯥ ꯃꯅꯨꯡ ꯆꯪꯉꯨ ꯀꯩꯁꯨ ꯀꯣꯏꯒꯅꯨꯗ ꯑꯩ ꯕꯤꯜꯒꯤ ꯃꯇꯥꯡꯗ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯅ ꯇꯧꯕꯅꯤ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯑꯁꯣꯝꯗꯁꯨ ꯐꯨꯅꯔꯒ ꯂꯥꯛꯏꯅꯤ ꯃꯆꯤꯟ ꯊꯤꯕꯒꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕꯗꯣ ꯈꯤꯇꯪ ꯅꯦ ꯇꯥꯖꯩ ꯐꯝꯃꯨꯅꯦ ꯀꯔꯤ ꯕꯤꯜꯒꯤ ꯃꯇꯥꯡꯅꯣ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯪ ꯅꯁꯥꯗꯨ ꯄꯥꯈꯠꯅꯁꯨ ꯎꯏ ꯏꯁꯤꯡꯁꯦ ꯑꯐꯕꯅꯤ ꯃꯁꯤ ꯈꯔ ꯊꯛꯆꯤꯜꯂꯨ ꯑꯗꯨꯒꯅꯦ ꯄꯥꯎꯗꯨ ꯐꯖꯅ ꯇꯝꯃꯨ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯁꯤꯅꯤ ꯑꯩꯅ ꯑꯁꯣꯝꯗ ꯄꯩꯁꯥꯗꯨ ꯈꯔ ꯐꯪꯉꯗꯤ ꯕꯕꯥꯒꯤ ꯑꯣꯄꯔꯦꯁꯟꯗꯨ ꯇꯧꯔꯒꯦꯅ ꯂꯦꯞꯂꯨꯔꯕꯅꯤ ꯍꯧꯖꯤꯛꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯐꯥꯏꯜꯗꯨ ꯏꯁꯣꯏ ꯁꯣꯏꯅꯦ ꯑꯃꯨꯛꯀ ꯌꯦꯡꯉꯒ ꯊꯥꯒꯠꯂꯛꯅꯕ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯅꯤ ꯅꯪꯁꯨ ꯊꯤꯀꯥ ꯇꯧꯔꯕꯅꯦ ꯀ꯭ꯂꯥꯁ ꯆꯠꯇꯈꯩ ꯑꯩꯅ ꯌꯥꯎꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯁꯤꯌꯔꯅꯤ ꯃꯥꯗ ꯌꯨ ꯑꯗꯨꯝ ꯉꯥꯎꯔ ꯂꯩꯕꯗꯨꯗ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯗꯅ ꯂꯩꯔꯦ ꯏꯈꯥꯒꯤ ꯑꯉꯥꯡ ꯅꯠꯇꯕꯅꯤꯅ ꯆꯩꯕꯁꯨ ꯌꯥꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯕꯅꯤ ꯌꯥꯝꯕꯣ ꯅꯈꯣꯏ ꯀꯀꯥ ꯍꯥꯏꯁꯤ ꯕꯤꯔꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯥꯗꯤ ꯄꯥꯛꯅ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ ꯃꯥꯏ ꯊꯕꯛ ꯑꯣꯏꯔꯦ ꯀꯔꯝꯅ ꯁꯣꯏꯔꯤꯕ ꯍꯥꯟꯅꯗꯤ ꯐꯖꯅ ꯇꯧꯕꯗꯥꯏꯅꯦ ꯉꯁꯥꯏ ꯑꯩꯅ ꯌꯦꯡꯕꯗꯨꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯗꯨ ꯌꯥꯗꯦꯕꯣ ꯄꯩꯁꯥ ꯈꯔꯅ ꯀꯀꯥꯒꯤ ꯊꯤꯀꯥꯗꯨꯒꯤ ꯃꯄꯨ ꯃꯈꯣꯏꯅ ꯑꯣꯏꯈꯤꯕꯅꯤ ꯑꯋꯥꯠꯄ ꯃꯆꯦꯠꯇꯨ ꯄꯤꯌꯨ ꯍꯥꯏꯕꯗ ꯕꯤꯜ ꯀꯥꯏꯕ ꯉꯥꯏꯈꯣꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯁꯣꯝꯗꯅ ꯄꯩꯁꯥ ꯋꯥꯠꯂꯕ ꯑꯅꯥꯕꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯐꯔꯦ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯑꯗꯨꯒ ꯕꯤꯜꯗꯨꯗꯤ ꯑꯩ ꯁꯣꯏ ꯇꯧꯕ ꯉꯝꯃꯣꯏ ꯊꯕꯛꯁꯤ ꯇꯧꯔꯗꯤ ꯅꯤꯌꯣꯝ ꯈꯔ ꯆꯨꯝꯍꯟꯅꯤꯡꯉꯤ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯉꯩꯗ ꯑꯩ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦ ꯌꯥꯝꯕꯨꯡꯅ ꯄꯥꯏꯕ ꯊꯕꯛꯅꯦ ꯍꯥꯏꯗꯨꯗ ꯂꯥꯛꯈꯤꯁꯅꯨ ꯃꯈꯣꯏ ꯀꯥꯡꯕꯨꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯅꯪꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯇꯝꯁꯤꯒꯤ ꯑꯉꯥꯡ ꯃꯥꯜꯂꯨꯔꯦ ꯈꯣꯡꯒ꯭ꯔꯥ ꯋꯥꯏꯔ ꯃꯅꯤꯡꯗ ꯌꯥꯜꯂꯒ ꯇꯥꯍꯧꯗꯦꯗ ꯈꯥꯛꯑ ꯁꯦꯠꯂꯤ ꯑꯗꯨꯒ ꯉꯁꯤꯅ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯅ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡ ꯌꯥꯎꯕ ꯁꯪꯗ꯭ꯔꯕ ꯑꯩꯅꯤꯗ ꯈꯣꯡꯒ꯭ꯔꯥꯎꯁꯤꯅ ꯌꯥꯡ ꯈꯪꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯒꯤꯅꯤ ꯑꯌꯨꯛꯇ ꯆꯥꯛ ꯆꯥꯔꯒ ꯀ꯭ꯂꯥꯁ ꯆꯠꯅꯤ ꯍꯜꯂꯛꯑꯒ ꯁꯅꯥ ꯁꯥꯐꯝꯗ ꯊꯕꯛ ꯁꯨꯔꯨꯅꯤ ꯍꯜꯂꯛꯄꯗ ꯋꯥꯕꯅ ꯇꯨꯝꯖꯤꯜꯂꯅꯤ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯕꯅꯤꯅ ꯏꯁꯥꯁꯦ ꯌꯥꯗ꯭ꯔꯕꯅꯤ ꯌꯥꯝꯕ ꯊꯕꯛ ꯀꯧꯅꯔꯛꯑꯅꯤ ꯑꯗꯨꯗ ꯌꯥꯎꯁꯤꯟꯁꯤ ꯉꯥꯡꯅ ꯆꯦꯛ ꯑꯃ ꯁꯣꯏ ꯇꯧꯕꯤꯗꯨꯅ ꯄꯤꯕꯤꯈ꯭ꯔꯦ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯂꯩꯔꯝꯃꯤ ꯃꯤꯁꯤ ꯈꯪꯕꯒ ꯑꯣꯏꯔꯝꯕꯒ ꯈꯦꯠꯅꯩ ꯍꯥꯏꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦꯅ ꯃꯩꯔꯥꯕꯗꯨ ꯇꯨꯃꯤꯟꯅ ꯏꯟꯅꯔꯨꯕꯅꯤ ꯔꯥꯖ ꯍꯣꯏꯒꯤ ꯃꯌꯨꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯁꯨ ꯈꯔ ꯂꯩꯕ ꯎꯕꯗꯨꯗ ꯃꯆꯤ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯃꯩꯔꯥꯕ ꯃꯈꯣꯏ ꯊꯣꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯊꯣꯏꯕꯤꯁꯅꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯁ ꯌꯥꯝꯕꯣ ꯊꯧ ꯌꯥꯝ ꯂꯩꯇꯦꯀꯣ ꯅꯪ ꯃꯇꯝ ꯂꯦꯟꯕꯗꯧꯅ ꯃꯤꯒꯤ ꯃꯇꯨꯡꯗꯒ ꯏꯟꯅꯔꯨꯔꯤꯗꯣ ꯀꯩꯒꯤꯅꯣ ꯇꯟꯗ꯭ꯔꯣ ꯁꯤꯅ ꯍꯣꯔꯦꯟ ꯉꯟꯇꯥꯅ ꯋꯥꯔꯦꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯅꯤ
ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯝꯇ ꯇꯥꯗꯕꯩ ꯋꯥꯅꯦꯕ ꯑꯣ ꯇꯥꯏꯌꯦ ꯍꯜꯂꯗꯕꯅꯦ ꯃꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯨ ꯃꯥꯜꯂꯦ ꯑꯁꯤ ꯍꯟꯈꯤꯁꯅꯨ ꯑꯗꯨꯒ ꯑꯩ ꯌꯦꯡꯊꯣꯛꯈꯤꯕ ꯀꯗꯔꯒ ꯇꯧꯔꯝꯃꯗꯤ ꯃꯥ ꯑꯩꯅ ꯌꯩꯊꯗꯣꯏꯅꯤꯗ ꯌꯥꯝꯕꯣ ꯑꯩ ꯍꯜꯂꯛꯄꯗꯅꯦ ꯅꯈꯣꯏꯔꯣꯝꯗ ꯂꯥꯛꯈꯤ ꯇꯦꯔꯦꯁꯇ ꯌꯦꯡꯂꯛꯄ ꯀꯥꯎꯅꯨꯀꯣ ꯄꯨꯡ 4ꯗ ꯅꯠꯇ꯭ꯔꯣ 4 ꯆꯞ ꯆꯥꯅ ꯗ꯭ꯔꯥꯏꯚꯔ ꯌꯥꯎꯗꯦꯀꯣ ꯉꯁꯤꯗꯤ ꯏꯊꯟꯇꯅꯦ ꯂꯥꯛꯇꯣꯏꯁꯦ ꯃꯌꯨꯝꯒꯤ ꯊꯕꯛ ꯂꯩ ꯍꯥꯏꯗꯨꯅ ꯁꯨꯇꯤ ꯂꯧꯊꯣꯛꯈꯤꯕꯅꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯪꯉꯛꯄ ꯌꯥꯒꯗ꯭ꯔꯣ ꯆꯪꯉꯛꯀꯦꯅꯦ ꯑꯗꯨꯒ ꯍꯥꯏꯔꯗꯤ ꯉꯝꯖꯒꯗ꯭ꯔꯣ ꯀꯩ ꯉꯝꯗꯅꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯒꯤ ꯃꯌꯨꯝꯗ ꯆꯪꯕꯕꯣ ꯀꯅꯥꯗ ꯑꯃꯨꯛ ꯀꯤꯗꯣꯏꯕ ꯃꯃꯥꯗ ꯀꯤꯕꯤꯗꯦꯅ ꯑꯗꯨꯒ ꯍꯥꯏꯔꯗꯤ ꯑꯆꯥꯄꯣꯠ ꯂꯩꯔ ꯊꯤꯜꯂꯛꯀꯦ ꯅꯪꯁꯨꯅꯦ ꯑꯩꯒꯤ ꯆꯥ ꯑꯍꯥꯎꯕ ꯑꯝꯇ ꯂꯣꯜꯂꯒ ꯄꯨꯊꯣꯔꯛꯀꯗꯕ ꯀꯤꯗꯅ ꯃꯄꯥꯜ ꯊꯣꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯁꯥꯎꯅꯤꯀꯣ ꯏꯁ ꯌꯥꯝꯕ ꯉꯝꯒꯗ꯭ꯔꯣ ꯍꯥꯏꯁꯦ ꯆꯥ ꯄꯤꯊꯛꯀꯗ꯭ꯔꯣ ꯆꯥꯛꯁꯨ ꯄꯤꯖꯒꯦꯅꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯇꯨꯝ ꯂꯥꯛꯅꯤꯡꯉꯤ ꯃꯤ ꯊꯣꯛꯅꯈ꯭ꯔꯦ ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯀꯦ ꯆꯥ ꯂꯣꯟꯕ ꯍꯧꯔꯝꯃꯒꯦ ꯊꯝꯃꯒꯦꯀꯣ ꯅꯨꯡꯁꯤꯕꯤ ꯐꯣꯟꯗꯨ ꯊꯝꯂꯒ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯔꯥꯖꯀꯤ ꯃꯌꯨꯝꯗ ꯆꯪꯉꯛꯄꯗ ꯎꯔꯦ ꯁꯨꯃꯥꯡ ꯑꯄꯤꯛꯄ ꯃꯤ ꯃꯁꯤꯡ ꯌꯥꯝꯗꯅ ꯂꯩꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ ꯀꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯃꯄꯥꯅ ꯍꯩ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯑꯩꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯅꯤ ꯅꯪꯒ ꯅꯃꯥꯒꯤꯒ ꯈꯟꯕꯗ ꯁꯤꯕ ꯉꯝꯗꯕꯗ ꯉꯥꯏꯔꯦꯅꯦ ꯕꯕꯥ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯕ ꯃꯌꯥꯝꯗꯨꯁꯨꯅꯦ ꯑꯩꯒꯤ ꯑꯅꯥꯕꯗ ꯂꯧꯁꯤꯜꯂꯨꯕ ꯄꯩꯁꯥꯗꯣ ꯍꯟꯗꯣꯛꯅꯕ ꯍꯥꯏꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ ꯅꯠꯇ꯭ꯔꯗꯤ ꯏꯪꯈꯣꯜ ꯃꯠꯀꯅꯤ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯕꯕꯥ ꯑꯩꯒꯤ ꯃꯔꯨꯞ ꯐꯪꯗꯧꯕ ꯂꯩ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯄꯤꯔꯒꯦꯅ ꯍꯥꯏꯈꯤꯕꯅꯤ ꯍꯣꯔꯦꯟꯗꯤ ꯈꯨꯠꯁꯨꯃꯟꯁꯨ ꯂꯧꯁꯤꯟꯗꯣꯏꯅꯤ ꯑꯗꯨꯅ ꯑꯋꯥꯠꯄ ꯈꯔꯗꯤ ꯃꯦꯟꯅꯒꯅꯤ ꯀꯅꯥꯗꯒꯤꯅꯣꯅꯦ ꯅꯪꯅ ꯄꯩꯁꯥ ꯂꯧꯔꯨꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯈꯣꯏꯅ ꯑꯃꯨꯛ ꯂꯧꯕꯤꯈ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤ ꯕꯕꯥ ꯑꯩꯅ ꯇꯣꯏꯅ ꯄꯟꯕ ꯊꯣꯏꯕꯤꯁꯅꯥꯗꯣ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯧꯕ ꯌꯥꯝꯕꯨꯡꯗꯨꯅ ꯕꯕꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯄꯤꯔꯛꯄꯅꯤ ꯑꯅꯥꯕ ꯌꯥꯎꯋꯦ ꯍꯥꯏꯕꯒꯤ ꯀꯀꯥꯅ ꯆꯠꯂꯒ ꯍꯪꯗꯧꯗꯣ ꯕꯕꯥꯗ ꯐꯔꯗꯤ ꯈꯟꯗꯨꯅ ꯏꯀꯥꯏ ꯊꯥꯗꯣꯛꯂꯒ ꯑꯩ ꯍꯪꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯑꯔꯥꯛꯄ ꯃꯈꯣꯏꯅ ꯂꯧꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯇꯣꯝꯕ ꯅꯪꯒꯤ ꯂꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ ꯏꯁꯣꯔꯁꯤꯁꯨ ꯐꯠꯇꯦ ꯀꯔꯤꯒꯤꯅꯣꯅꯦ ꯑꯩꯕꯨ ꯑꯁꯨꯝꯅ ꯅꯥꯍꯜꯂꯤꯕꯕꯣ ꯕꯕꯥ ꯀꯩꯁꯨ ꯈꯟꯒꯅꯨꯗ ꯅꯆꯥꯅ ꯉꯝꯅꯕ ꯂꯣꯏꯅ ꯍꯣꯠꯅꯒꯅꯤ ꯊꯣꯏꯕꯤꯁꯅꯥꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯏꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯈꯟꯖꯕꯁꯨ ꯃꯍꯥꯛꯅꯤꯀꯣ ꯏꯆꯥꯁꯤꯗꯤꯅꯦ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯒꯗꯕꯅꯤ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯅꯕ ꯇꯧꯕ ꯌꯥꯗꯦ ꯃꯇꯨꯡꯗꯗꯤ ꯆꯠꯂꯨꯔꯅꯨꯀꯣ RK ꯋꯥꯔꯤ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯑꯍꯜꯗꯨꯁꯨ ꯎꯔꯦ ꯔꯥꯖ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯃꯥꯏ ꯂꯨꯛꯊꯔꯞ ꯇꯧꯅ ꯌꯥꯝꯕꯣ ꯆꯪꯕꯤꯔꯣ ꯌꯥꯅꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯄꯤꯛꯇꯤ ꯄꯤꯛꯄꯅꯤꯀꯣ ꯍꯩ ꯀꯅꯥ ꯑꯃꯨꯛ ꯂꯥꯛꯑꯒꯦꯅꯦ ꯑꯇꯣꯝꯕ RK ꯉꯛꯅ ꯅꯈꯣꯏ ꯕꯕꯥ ꯅꯠꯇ꯭ꯔ ꯔꯥꯖ ꯏꯆꯥꯒ ꯇꯤꯟꯅꯕ꯭ꯔꯣ ꯑꯩꯅꯗꯤ ꯎꯗ꯭ꯔꯦꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯅꯨꯡꯁꯤꯕꯗꯤ ꯐꯝꯃꯨ ꯀꯔꯤꯝꯇ ꯀꯣꯏꯒꯅꯨꯀꯣ ꯌꯥꯝꯕꯣ ꯕꯕꯥꯁꯦ ꯃꯤꯠ ꯎꯗ꯭ꯔꯕꯅꯤ RK ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯣꯄꯔꯦꯁꯟ ꯍꯥꯏꯗꯨꯗꯤ ꯃꯤꯠꯀꯤꯔꯣ ꯅꯠꯇꯦ ꯋꯤꯟ ꯄꯥꯏꯞꯁꯦ ꯕꯦꯔꯥ ꯈꯔ ꯂꯩꯕꯗꯨꯗ ꯑꯁꯤꯅ ꯍꯥꯟꯅ ꯇꯧꯔꯒꯦꯅ ꯈꯟꯕ ꯏꯕꯨꯡꯉꯣ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯅ ꯃꯤꯠ ꯎꯔꯨꯔꯒ ꯀꯩꯗꯧꯅꯕꯅꯣꯗ ꯅꯣꯡꯉꯥꯟꯕꯒ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯌꯨ ꯉꯥꯎꯕꯒꯤ ꯁꯛꯇꯝ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯇꯧꯕ ꯃꯑꯣꯡ ꯑꯩ ꯎꯅꯤꯡꯗ꯭ꯔꯦ ꯑꯇꯣꯝꯕꯅ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯕ ꯃꯃꯥꯅ ꯕꯖꯥꯔ ꯃꯆꯤꯗ ꯑꯦꯟꯁꯥꯡ ꯌꯣꯟꯕꯒꯤ ꯄꯨꯂꯤꯁ ꯁꯤꯐꯥꯏꯅ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯕꯕꯥ ꯇꯣꯛꯑꯣꯕ ꯃꯤ ꯉꯁꯤꯈꯛ ꯂꯥꯛꯄꯁꯤꯗ ꯍꯧꯖꯤꯛꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯁꯦ ꯑꯩ ꯄꯥꯎ ꯄꯤꯈꯤꯒꯦ ꯌꯨꯝꯗꯁꯨ ꯅꯪꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯍꯩꯅꯔꯕ ꯖꯥꯠꯅꯤꯗ ꯌꯥꯝꯕꯣ ꯏꯕꯨꯡꯉꯣ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯤꯔꯣꯜ ꯇꯥꯕꯒꯨꯝ ꯈꯜꯂꯤ ꯅꯈꯣꯏꯅ ꯁꯤꯜꯂꯒꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨꯀꯣ ꯃꯥꯅꯅꯦ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯟꯖꯕ ꯊꯣꯏꯕꯤꯁꯅꯥꯁꯨ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯈꯤꯗꯧꯔꯦꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯂꯣꯟꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯩ ꯇꯥꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯃꯥꯒꯤꯗꯃꯛ ꯊꯧꯅꯥ ꯑꯣꯏꯗꯧꯕ ꯋꯥꯍꯩ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯕꯕꯥ ꯑꯩꯅ ꯀꯧꯖꯒꯦꯀꯣ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ
ꯑꯩ ꯃꯥꯒꯤꯗꯃꯛ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯕꯕꯥ ꯑꯩꯗꯤ ꯀꯩꯝꯇ ꯈꯟꯗꯦꯗ ꯑꯩꯅ ꯍꯥꯏꯕ ꯌꯥꯝꯕꯨꯡꯗꯨꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯦ ꯃꯥꯒꯅꯤ ꯊꯣꯏꯕꯤꯁꯅꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯒꯗꯣꯏꯁꯦ ꯃꯪꯒꯣꯜ ꯑꯥꯔꯁꯤꯕꯥꯗ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯃꯄꯥꯗꯣ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯑꯣ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ ꯑꯩ ꯈꯪꯗꯕꯒꯤ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯏꯆꯥꯅ ꯉꯥꯛꯄꯤꯌꯨ ꯑꯩꯗꯤ ꯃꯥꯒꯤ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯂꯥꯏꯔꯕ ꯅꯄꯥꯒꯨꯝꯂꯕ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛ ꯀꯔꯤꯝꯇ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯌꯥꯏꯐ ꯃꯪꯒꯣꯜꯗꯤ ꯄꯤꯒꯦꯀꯣ ꯕꯕꯥ ꯅꯆꯥꯅ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯤ ꯌꯥꯝꯕꯣ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨꯗ ꯑꯩꯅ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯕꯥꯔꯇꯣꯟ ꯇꯧꯕ ꯂꯥꯛꯀꯗꯣꯏꯅꯤ ꯊꯣꯏꯕꯤꯁꯅꯥꯗ ꯍꯥꯏꯒꯦꯁꯨ ꯈꯜꯂꯝꯕꯅꯤ ꯐꯔꯛ ꯇꯥ ꯂꯩꯔꯦ ꯑꯩꯒꯤꯗꯤ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ ꯌꯥꯝꯕꯨꯡꯒꯤ ꯋꯥꯔꯤꯁꯨ ꯇꯥꯔꯦ ꯑꯩꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤꯅꯤ ꯔꯥꯖꯇꯣ ꯃꯃꯤꯠꯀꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯕꯨ ꯅꯈꯣꯏꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯌꯥꯎꯕ ꯐꯪꯍꯟꯕꯤꯌꯨꯀꯣ ꯌꯥꯝꯕꯣ ꯂꯥꯏꯔꯕ ꯑꯩꯅꯗꯤ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯈꯤꯗꯦ ꯌꯥꯝꯕꯨꯡꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ ꯑꯥꯔ ꯀꯦ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩ ꯔꯥꯖꯇꯣ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯊꯥꯏꯅ ꯑꯩꯅ ꯄꯪꯉꯤꯉꯩꯗ ꯃꯥꯁꯦ ꯂꯥꯞꯊꯣꯛꯇꯅꯕꯅ ꯈꯨꯠꯇ ꯕ꯭ꯂꯦꯗꯅ ꯈꯔ ꯂꯦꯟꯖ ꯙꯞ ꯈꯔ ꯇꯧꯈꯤꯕꯅꯤ ꯁꯨꯝ ꯅꯣꯛꯅꯤꯡꯉꯦ ꯔꯥꯖ ꯕꯕꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯁꯦ